Portugal. Okay, Portugal ni. The Portugal say round of 32, round of 16, then quarter final se kamai sang kat ge haibudu. Ai samno pa khitang ai mayam da hajarake. Karigumba Colombia ga mathang match Colombia ga ni mayam su khangbiri duni. Colombia se makhoi thoiba taraga di makhoi round of 32. Round of 32 sida Ghana ga thenagani. Ghana ga thenagani, then mathang da Ghana thoiba taradi round of 16. Round of 16 is the Belgium. Belgium si adum phaba strong over player team ni, strong over country ni. Adubu Belgium si strong oi haidna su hekta thoiba ngamoi haiba maktudi na tebo ko. Strong oi jarasu if unity oina adagi fadana sanaba taragadi Portugal na thoiba su adum yabi chances lay. Ado karigumba Belgium thoiraga round of 16 si karagadi quarter final. Quarter final sida kana thenagani Argentina. Messi versus Ronaldo. Ronaldo versus Messi. Ko aduna achuba nungaiba kumai mo oidoineba. Karigumba quarter final Portugal sina Europe taragadi. Then makha tarakpada karigumba Colombia ga sanaba match sida Colombia sanaba match sida draw natraga Colombia na thoiba taragadi. Adusu round of 32 aduna England ga ahar ma thenagani. England ga round of 32 thenagani. Karigumba England thoiragadi Spain amuk round of 16 da thenagani. Round of 16 thenagani matungna quarter final da France ka. Aduna haijaningi di koi Portugal gi final Europe ba haibasi Portugal team na final Europe ba haisi irai ba tarai ba hekta yauba yaba kana dudi journey dudi oide. Ada akan ba team akan ba country mayam ni hujik thengnaraga adubu koi god ki damakta Ronaldo ki damakta koi mayam prayer dausi hats off to Ronaldo